ꯅꯍꯥꯛꯅ ꯅꯊꯟꯗ ꯖꯪꯒꯜꯗ ꯆꯠꯂꯤꯉꯩꯗ ꯃꯁꯤꯒꯤ ꯃꯈꯣꯜꯁꯤ ꯇꯥꯔꯛꯂꯕ? ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯃꯁꯤꯒꯤ ꯌꯣꯠ ꯀꯣꯜꯍꯤꯡ ꯀꯥꯔꯕ ꯃꯥꯟꯕ 40 ꯐꯤꯠ ꯋꯥꯡꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯊꯣꯔꯛꯂꯕ, ꯅꯍꯥꯛ ꯍꯤꯡꯗꯨꯅ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯁꯤꯅꯤ ꯁꯥꯏꯔꯦꯟ ꯍꯦꯗ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯥꯠꯃꯥ ꯈꯛꯇꯅꯤ ꯂꯩꯔꯝꯂꯤꯕꯁꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯥꯏꯔꯦꯟ ꯍꯦꯗ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯍꯥꯏꯅꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯠꯇ SCP-6789 ꯍꯥꯏꯅ ꯊꯤꯕ ꯇꯥꯔꯕꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅꯃꯛ ꯁꯥꯏꯔꯦꯟ ꯍꯦꯗꯀ ꯃꯔꯤ ꯂꯩꯅꯕ ꯔꯤꯖꯜꯠ ꯉꯥꯛꯇ ꯎꯕ ꯐꯪꯒꯅꯤ꯫ 1966ꯗ ꯐꯦꯃꯤꯂꯤ ꯑꯃ ꯑꯦꯔꯤꯖꯣꯅꯥ ꯗꯦꯖꯥꯔꯠꯇ ꯚꯦꯀꯦꯁꯟ ꯆꯠꯈꯤ꯫ ꯃꯐꯝꯗꯨꯗ ꯂꯧꯕ ꯐꯣꯇꯣ ꯑꯃꯗ ꯁꯥꯏꯔꯦꯟ ꯍꯦꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯐꯪꯈꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ 1995ꯗ ꯅꯨꯄꯥ ꯑꯍꯨꯝ ꯃꯐꯝꯁꯤꯗ ꯆꯠꯄꯗ ꯃꯣꯟꯁꯇꯔ ꯑꯃꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯈꯛ ꯍꯤꯡꯍꯧꯈꯤ, ꯑꯗꯨꯒ ꯑꯅꯤꯗꯤ ꯊꯤꯕ ꯈꯪꯈꯤꯗꯦ꯫ ꯍꯤꯡꯍꯧꯔꯤꯕꯗꯨꯅ ꯍꯥꯏꯕꯗ ꯃꯈꯣꯏꯗ ꯁꯥꯏꯔꯦꯟ ꯍꯦꯗ ꯃꯥꯟꯕ ꯃꯣꯟꯁꯇꯔ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯤ ꯈꯔꯅ ꯍꯥꯏꯕꯗꯗꯤ ꯁꯥꯏꯔꯦꯟ ꯍꯦꯗꯁꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯗꯤ ꯁꯥꯏꯔꯦꯟ ꯍꯦꯗꯁꯤ ꯇꯁꯦꯡꯅꯃꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯥꯏꯔꯦꯟ ꯍꯦꯗꯀꯤ ꯑꯍꯥꯟꯕ 3D ꯃꯣꯗꯦꯜꯁꯤ ꯀꯦꯅꯥꯗꯤꯌꯟ ꯏꯂꯨꯁꯇ꯭ꯔꯦꯇꯔ ꯑꯥꯔꯇꯤꯁꯠ ꯇ꯭ꯔꯦꯚꯔ ꯍꯦꯟꯗꯔꯁꯟꯅ 2018ꯗ ꯄꯨꯊꯣꯛꯈꯤ꯫ ꯁꯤꯅ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡꯅ ꯁꯥꯏꯔꯦꯟ ꯍꯦꯗꯀꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛꯂꯤꯕ ꯄꯥꯎꯁꯤꯡꯁꯤ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯕꯨ ꯃꯤꯁꯤꯡꯅ ꯁꯟꯗꯣꯛꯃꯟꯕꯗꯒꯤ ꯑꯁꯨꯝ ꯊꯥꯖꯅꯔꯛꯄꯗꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤ ꯑꯌꯥꯝꯕ ꯁꯥꯏꯔꯦꯟ ꯍꯦꯗ ꯈꯪꯗꯕ ꯂꯩꯔꯛꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ GTA 5 ꯒꯦꯝ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯒꯦꯝꯁꯤꯡꯗ ꯐꯥꯎ ꯍꯥꯞꯂꯛꯂꯦ꯫ ꯁꯥꯏꯔꯦꯟ ꯍꯦꯗ ꯈꯛꯇꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯁꯦꯝꯕ ꯒꯦꯝ ꯐꯥꯎꯕ ꯊꯣꯔꯛꯂꯦ꯫ ꯃꯁꯤ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯍꯣꯔꯔ ꯒꯦꯝ ꯑꯃꯅꯤ꯫ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯁꯦꯇꯦꯂꯥꯏꯠ, CCTV, Google Earth ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯒꯤ ꯖꯨꯒꯁꯤꯗ 40 ꯐꯤꯠ ꯋꯥꯡꯕ ꯃꯣꯟꯁꯇꯔ ꯑꯃꯕꯨ ꯊꯤꯕ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯔꯣꯏꯗꯕ ꯋꯥ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯋꯥꯍꯪ ꯑꯃꯅ SCP-6789 ꯍꯥꯏꯅ ꯏꯟꯇꯔꯅꯦꯠꯇ ꯊꯤꯕ ꯃꯇꯝꯗ ꯁꯥꯏꯔꯦꯟ ꯍꯦꯗ ꯊꯣꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ SCP ꯍꯥꯏꯕꯁꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯐꯨꯜ ꯐꯣꯝꯗꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯟꯇꯦꯟꯃꯦꯟꯠ ꯄ꯭ꯔꯣꯁꯤꯖꯔ ꯍꯥꯏꯕꯅꯤ꯫ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯗ ꯁꯛ ꯈꯪꯗꯕ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡꯒꯤ ꯏꯃꯦꯖꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯁꯥꯏꯔꯦꯟ ꯍꯦꯗ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯟꯅꯣꯟ ꯀ꯭ꯔꯤꯌꯦꯆꯔꯁ ꯀꯌꯥꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯒ ꯂꯥꯁꯀꯤ 6789 ꯍꯥꯏꯕꯅ ꯁꯥꯏꯔꯦꯟ ꯍꯦꯗ ꯈꯛꯇꯗ ꯄꯤꯕ ꯀꯣꯗꯅꯤ꯫ SCP-6789 ꯍꯥꯏꯅ ꯊꯣꯟꯕꯒꯤ ꯃꯔꯝꯗꯤ ꯁꯥꯏꯔꯦꯟ ꯍꯦꯗ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯒꯤ ꯑꯣꯅꯔꯁꯤꯞꯇꯤ ꯇ꯭ꯔꯦꯚꯔ ꯍꯦꯟꯗꯔꯁꯟꯗ ꯂꯩꯈꯤꯕ ꯃꯔꯝꯅꯅꯤ꯫